मैम नुंगाइबिरी मैम आई ngasi blog semjarage haidi mapan da thogo atopa semjabado chatlaga ai semjarage ngasi ai room sida ai मैम da ai gi introduction macha ama oina aduga ai na caption su ubramini na sigi matang da ai share macha ama tawjarke मैम ना आई से ब्ररोल मितई चैनल सब्सक्राइब तौबीर से अना रशियागी ब्लॉग सेमजबने अदुदा मैम ना नुसिबिरगा इंटरेस्ट लेरगा आई सब्सक्राइब तौबीरपने आई 57,000 सब्सक्राइबर सूरे अदो आई Q&A से आई अमफोक तौद्री आई दी डायरेक्ट वीडियो मक्तने थागत चरिसे अदो आई ngasiदी Q&A मक्ति नचत्रे अदो मी मैम ना इदा हंगबिरे ब्रो से काइदेनो अदो अदु मैम दो कमेंट्स तबुदी आई हल्लेबा कमेंट्स हम हनबा मीनेबा अदो आई से थवैना स्वाइन वीडियो दी सेमद्रीबा अदो आई मतेम तंग हाजरके आई इंट्रोडक्शन से मी अयाम सु लोई हाइनेबा आई मिंग ब्ररोल मितई कवे चैनल से आई मिंग लेबने ब्ररोल अदुगा अखोमानबुदी अपुंचा कवे आई मिंग से पुंचा अदो आई युम लेफम से थोंखोंग लक्ष्मी बाजार दगिने युमनाम हुइद्रोम हारगसु खंगनै पांगन सिफाई हारगसु खंगनै वांगोई केंद्रने केंद्रना अदुगा इम्फाल वेस्ट 2 ने आई सिदगी बिलोंग्स तवे अदुगा आई हौजिक रशियादा लाइक तंबगी लेबनी आई थबक याम चावदना तौबा दुंबा नते आई युमदा कॉल तौरगा पैसा थरो हाइबा मिनी आइसे अदो आई थबक मचा अमा पार्ट टाइम जॉब होइना थबक मचा अमादी तौजै सिदी पैसा याम फंगबदी नते सिदी खो यूनिवर्सिटी दा लेबे इंडियन स्टूडेंट गेसे मतिंग पांगनबनेना अखोइना सीनियर ओइ लेबनिना अदुमी मतिंग तौ पांगबगी थबक मचा अमतंग तौजै अछि सिमंगारे आई केमता अहिनबा केमता लेजदे आइना नहानसिको आइगी इमानबसिंग खरगा वारी साइ अदुगा आइगी इनौपासिंग वारी साइ अदो मी यामना हौजिकानसिको प्रॉब्लम लोइ लैना मालेबा डिप्रेशन ना अवर नारगा लैबा आइगी इमानबा लೈ हौजिको अदगी इनौपासिंगसु मोइसे एग्जाम की प्रॉब्लम की मथा साबा युम की मथा साबा खुदिमक लोइना मथा साबा हाइतर हत एग्जाम हाइदो की क्लास 12 की सु मथा साबा इसिनाउ सिंग मैम लेरमगनेबा अदगी अहन सिंग वरसु मथा मैम साबा लेरमगनेबको अदो आइना मथा साबसे आई सामक कैप्शन रुबिना आई सामक स्ट्रेस डिप्रेशन फुल लेरमबा मिसकनेबा आई से आइगी हौखरबा आई पुछि वारी लिबदि नत्तेको वारी जिदंग सामनरकेबा आई से आइगी हौखरबा पुन्सी मते खरतको अदो सिदा आई से सिगी रिगे चायबा अस का हारगा होना जरमदी अस अदु तौरमदि गाना अदुमाइना आई से मथा यामना सारमेबा अदुगा आई से यामकना नोइरगा लाकपा मिनते आई से रशियादा नोइनेबा अदगी डिप्रेस मथा याम साबा तौगिबदो अदगी तुमबा यादबा अदगी पुका से थोहलेया अदगी वेट का से ति याम जलकपा अदो आई हौजिकति आई नॉर्मल ओरे वाखंदी हाइदी आई फत्तबसिंग पुरा खंगमंगमेबा नुआइतबा पोतो खंद्रगदी वखल नुआइ हाइबो आई रियलाइज तवेबको हौजिकति अदुना सिगी वीडियो से आई मथा याम साबा सिनाउसिंगदा आई कथोकसगे डेडिकेट तौजगे ब्ररोलना अदो आई मोटिवेशनल स्पीकर अदुगा मी सुमत पाहिबा नुपादी आई नत्ते अदो आई नाइदि से याम थिना रियलिटी ओइबा पोनेबको अखंग आई सिना हायबा निशा चारंबा मीनको निशा यामना चारंबा मीना फरक पसे मोइगुम मीसे मोइना मपुनसिदा मीगी फत्तबा कसु ngang हायबको अदुमा अदुमाइ तौदना डिप्रेशन यामना नारंबा मीने बैसे आदि तुम्बा चाबा यारमदबा अदिगी इसागी ऐसे मेडिकल स्टूडेंट नेबको आई मेडिकल कार्ड से पीरगा आई हिदाकपो लेरमेबा फार्मासी हिको अदुमा मीने दुना आईना कितंग शेयर तौजनी से मैमना थमोइदा योबंगमदी बाप ताबिरो यौद्रगना आई कायना खंगबदी नचति अदुति ngapiरो हौजिकान की अयामबन मी गेसिको मथा मैम सानेबा मथा साबसे मी खुदी बंगनेबको चाही 13 13 तुदे वखन खनबंगमदी पुसीजे दम सिद्रबो मथा दम सारदमने से यानिंगे मरमदिको आइने ngasi फिजोल अमा लेरेना खलो हा फिरोल फजबा अमगा लेरेना खलोगो अदु आइनेदि फजरे गायना पोस्ट तारे गायना सेला थोयेना अदुगा आई इमानबा मरक्तगा हारपदो बाइनंग अदुगी ड्रेस तो ngarang लेरेदुरो आइना औ माने हारगा माने अस फजति पैसा पमoi गायबदो अदुबो ई गाबने फुनिंग बनेबा मथा साबाइसे आइगी एनवायरनमेंट दे दुम हौरबनेबा सुम सिदगी मचा मचा दगी दुम हौरेबको अदो मैम न मथा साइ हाइसे खंबा कईगुम ngasi से तांग अमनेबा सपोज को ngasi तांग अमनी आई तांग 15 दा आइगी एग्जाम अचोबम लई सिदा फेल ओरगदी आई युमना nganगनी आई मथा सानी इकायनी सिगी मथा साबा अमा अदे कनागुम अमना तांग अमनेबा ngasi से को अदुम अदुगा तांग 15 दा आई पैसा सिंगदबा अमा लईबा सि पैसा सिंग हौद्रदी मपुदुना इगोन कई दोरपे अदुगी पाखचबा
ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯖꯣꯕ ꯏꯟꯇꯔꯚ꯭ꯌꯨ ꯂꯩꯕ ꯀꯩꯒꯨꯝꯕ ꯈꯜꯂꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯤꯒꯤ ꯃꯊꯥꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯁꯤꯒꯤ ꯃꯊꯥꯁꯤꯁꯨ ꯃꯊꯥꯅꯦ ꯑꯗꯨ ꯗꯤꯄ꯭ꯔꯦꯁꯟ ꯒꯥꯏꯗꯤ ꯑꯩꯒꯤꯁꯨ ꯍꯥꯏꯅꯤꯡꯗꯦꯕ ꯁꯤꯗꯤ ꯀꯤꯕꯒꯤꯅꯦꯕ ꯍꯣꯠꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯥ ꯑꯗꯨꯝꯕ ꯃꯊꯥ ꯅꯠꯇꯕꯅꯦꯕ ꯑꯩꯅ ꯁꯥꯔꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯉꯔꯥꯡ ꯅꯍꯥꯟ ꯀꯣꯜ ꯇꯧꯕꯗ ꯃꯣꯏꯅ ꯁꯥꯔꯤꯕ ꯏꯃꯥꯟꯅꯕꯒꯤꯗோ ꯑꯩꯒ ꯃꯣꯏꯒ ꯀꯦꯁ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯊꯥ ꯁꯥꯕꯁꯤꯗꯤ ꯍꯣꯠꯅꯕ ꯀꯤꯕꯩꯅꯦꯕ ꯇꯥꯡ ꯑꯃꯗꯩꯅ ꯇꯥꯡ 15 ꯐꯥꯎꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯍꯣꯠꯅꯕ ꯌꯥꯏ ꯑꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯕ ꯌꯥꯝ ꯊꯤꯅ ꯅꯨꯃꯤꯠ 15 ꯃꯅꯨꯡꯗ ꯁꯣꯜꯕ ꯇꯧꯗꯣꯏꯅꯤꯅ ꯑꯥꯎꯠꯀꯝꯁꯇꯣ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯄꯩꯈꯥꯗꯣ ꯄꯥꯁ ꯇꯧꯒꯦꯔꯥ ꯐꯦꯜ ꯑꯣꯏꯒꯦꯔꯥ ꯊꯕꯛꯇꯣ ꯈꯟꯒꯦꯔꯥ ꯈꯜꯂꯣꯏꯒꯦꯔꯥ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯒꯦꯔꯥ ꯅꯨꯃꯤꯠ 15 ꯃꯅꯨꯡꯗ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯊꯥꯗꯨꯗꯤ ꯀꯤꯕꯩꯅꯦꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅ ꯁꯨꯃꯥꯏꯅ fear is not good for great kind of ama leibane ada sidi kijabane sidi thengnaba adum taabane sidi matha sidi adum sidri fo saradabane ko ado aina matha sagiba aigi imanam singna sagiba aduga hojik jingbiriba singna sarambusu yaiba ko problem se solve to sungam ngamdaba matha ane sidani ayamna depression ga nani saidi kana gumba khrana ko suppose ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡꯉꯒ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯗꯨ ꯍꯣꯠꯅꯍꯧꯗꯕꯒꯤꯅꯤꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦꯒꯅ ꯍꯥꯏꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯉꯒ ꯊꯤ ꯀꯜꯂꯛꯆꯕꯗꯣ ꯔꯤꯒ꯭ꯔꯦꯠ ꯆꯥꯕꯗꯣ ꯃꯈꯜ ꯋꯥꯔꯤꯁꯦ ꯃꯈꯜꯗꯤ ꯂꯩ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯕꯦꯁꯤꯛꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯨꯝ ꯂꯣꯖꯤꯛꯅꯦꯕ ꯍꯧꯈꯤꯕ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯈꯟꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨꯒꯤ ꯃꯊꯥꯁꯦ ꯐꯕꯁꯨ ꯉꯝꯗꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯈꯛꯇ ꯉꯥꯏꯔꯦꯅ ꯑꯩꯒꯤ ꯇꯨꯝꯕꯥꯁꯤꯗ ꯑꯩꯅ ꯈꯜꯂꯤꯉꯩ ꯑꯗꯨꯝ ꯑꯐꯅ ꯈꯜꯂꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯍꯦꯟꯖꯜꯂꯀꯥꯟꯗ ꯃꯊꯥꯅꯦꯕ ꯁꯤꯗꯅꯦ ꯃꯤ ꯃꯌꯥꯝꯅ ꯂꯣꯡꯅꯔꯤꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯃꯤꯅꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩ ꯏꯁꯥ ꯈꯔ ꯍꯣꯠꯅꯔꯦꯗꯅ ꯍꯣꯠꯅꯕ ꯍꯥꯔꯗ ꯋꯥꯔꯛꯇꯤ ꯌꯥꯝ ꯆꯪꯉꯤꯀꯣ ꯍꯣꯠꯅꯧꯒ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯤꯛꯏꯀꯥꯟꯗꯒꯤ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯈꯨꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯣꯠꯅꯧ ꯄꯨꯡꯁꯥ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯕꯥꯅꯒ ꯃꯇꯝꯗꯨꯗ ꯀꯩꯝꯇ ꯈꯜꯂꯨꯗꯦꯕ ꯍꯣꯠꯅꯕꯒꯥꯁꯦ ꯑꯗꯨꯒ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯁꯣꯏꯔꯀꯥꯟꯗꯀꯣ ꯄꯩꯁꯥ ꯃꯌꯥꯝꯒ ꯃꯥꯡꯍꯜꯂꯀꯥꯟꯗ ꯈꯪꯕ꯭ꯔꯥ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯄꯩꯁꯥꯒ ꯃꯌꯥꯝ ꯃꯥꯡꯍꯜꯂꯀꯥꯟꯗ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗꯀꯣ ꯏꯁꯥꯅ ꯈꯪꯉꯦꯕ ꯑꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨ ꯃꯇꯝꯗ ꯍꯣꯠꯅꯧ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯇꯥꯏꯌꯦꯕ ꯑꯩ ꯋꯥꯈꯜ ꯑꯁ ꯑꯩꯈꯣꯏ ꯃꯥꯅ ꯅꯥꯛꯑꯦ ꯍꯥꯏꯕ ꯋꯥꯍꯩꯅꯤꯀꯣ ꯍꯣꯠꯅꯧ ꯍꯥꯏꯁꯦ ꯑꯅꯧꯕ ꯋꯥꯍꯩ ꯅꯠꯇꯦ ꯋꯥꯈꯜꯗꯀꯣ ꯑꯁ ꯍꯣꯠꯅꯧꯒ ꯍꯥꯏꯕꯁꯦ ꯄꯨꯔꯥ ꯑꯅꯧꯕ ꯋꯥꯍꯩꯒꯤ ꯇꯥꯏꯞꯇ ꯐꯥꯎꯈꯤꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯑꯗꯨꯝ ꯍꯤꯡꯉꯤ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯃꯤ ꯊꯥꯒꯠꯂꯤ ꯃꯤ ꯀꯃꯦꯟꯁ ꯌꯦꯡꯉꯤ ꯑꯩ ꯄꯦꯟꯊꯣꯛꯑꯦ ꯑꯗꯣ ꯅꯨꯄꯤ ꯉꯥꯡꯒꯗꯤ ꯁꯝꯅꯗ꯭ꯔꯦ ꯀꯣꯟꯅ ꯅꯨꯄꯤ ꯉꯥꯡꯒꯗꯤ ꯀꯥꯏ ꯊꯤꯔꯔꯣꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯆꯤꯟꯅꯥꯎꯁꯤꯡ ꯀ꯭ꯂꯥꯁ 12ꯇ ꯐꯦꯜ ꯑꯣꯏꯔꯛꯄ ꯐꯦꯂꯔꯁ ꯑꯗꯒꯤ ꯃꯊꯥ ꯁꯥꯕ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯔꯨꯕ ꯁꯤꯡꯎꯗꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯝꯅꯤ ꯑꯦꯛꯖꯥꯝꯒꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯤꯅ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯄꯩꯁꯥꯒꯅꯦꯕ ꯑꯅꯤꯁꯤꯅꯦꯕꯀꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯟꯅꯔꯤꯁꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯁꯨ ꯄꯨꯟꯁꯤꯗ ꯆꯦꯜꯂꯨꯕ ꯈꯣꯠꯂꯨꯕ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯁꯨꯝꯕꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯄꯦꯟꯊꯣꯛꯄ ꯑꯃꯗꯤ ꯍꯩꯇꯕ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯣ ꯁꯤꯗꯤ ꯂꯣꯏ ꯈꯪꯅꯔꯕꯅꯦ ꯑꯗꯣ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯉꯥꯛꯇꯅꯦꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯩꯁꯦ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯌꯥꯝ ꯈꯪꯅ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯃꯇꯝꯗꯀꯣ ꯕ꯭ꯔꯂꯣꯜ ꯅꯪꯒꯤ ꯀꯣꯛꯁꯦ ꯒꯥꯔꯗꯦꯟꯅꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯌꯥꯝ ꯍꯧꯋꯤ ꯐꯖꯕ ꯁꯤꯗ ꯍꯧꯔꯤꯁꯦ ꯔꯣꯁ ꯑꯗꯔꯒꯨꯂꯥꯞ ꯐꯖꯕ ꯑꯗꯒꯤ ꯍꯩꯗ ꯍꯥꯏꯔꯒꯅ ꯃꯦꯡꯒꯣ ꯑꯦꯄꯜ ꯒ꯭ꯔꯦꯞꯁ ꯍꯩꯅꯧ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯍꯧꯋꯦꯕ ꯐꯖꯕ ꯅꯪꯒꯤ ꯀꯣꯛꯁꯤꯗ ꯂꯣꯏ ꯒꯥꯔꯗꯦꯟꯅꯤ ꯈꯟꯕꯤꯌꯨꯀꯣ ꯇꯥꯔꯤꯀꯥꯟꯗ ꯏꯃꯥꯖꯤꯟ ꯇꯧꯕꯤꯌꯨ ꯁꯤꯗ ꯂꯣꯏꯅ ꯍꯧꯔꯕꯅꯤꯅꯀꯣ ꯄꯣꯠꯁꯛꯈꯩꯁꯦ ꯐꯖꯕ ꯃꯌꯥꯝꯁꯦ ꯄꯥꯝꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ ꯍꯩ ꯂꯩ ꯄꯥꯝꯖꯕꯁꯤꯡꯅ ꯍꯩ ꯍꯦꯛꯇꯧꯒꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯕꯤꯗ ꯊꯗꯠꯇꯧꯒꯤ ꯂꯥꯛꯄꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯒꯤ ꯍꯩꯅꯧꯒꯨꯝꯕꯗꯤ ꯃꯊꯛꯇ ꯍꯧꯕꯅꯤꯅꯀꯣ ꯆꯩ ꯄꯥꯏꯔꯒ ꯂꯥꯛꯄ ꯀꯣꯡꯒꯥꯏ ꯑꯃ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯊꯦꯡꯗꯣꯏꯅꯦꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯊꯤꯡꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯩꯒꯤ ꯒꯥꯔꯗꯦꯟꯅ ꯑꯩꯗꯤ ꯃꯥꯂꯤꯅꯦꯕ ꯒꯥꯔꯗꯦꯅꯔꯅꯤꯅ ꯑꯩꯅ ꯊꯤꯡꯖꯗꯣꯏꯅꯦꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯤꯡꯉꯒꯁꯨꯀꯣ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯩ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯇꯤꯟ ꯀꯥꯡꯁꯦ ꯎꯗꯦꯗꯅ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯇꯤꯟ ꯀꯥꯡꯁꯦ ꯑꯗꯨꯝ ꯆꯪꯉꯛꯀꯅꯦꯕ ꯀꯣꯛꯇ ꯇꯤꯟ ꯀꯥꯡꯁꯦ ꯃꯌꯥꯝ ꯚꯥꯞ ꯇꯥꯕꯤꯀꯣ ꯑꯩꯅ ꯉꯁꯤ ꯊꯕꯛ ꯑꯃ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯁ ꯕ꯭ꯔꯣ ꯅꯪ ꯉꯥꯡ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯚꯥꯏ ꯁꯣꯏꯔꯦ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯗꯤ ꯆꯨꯝꯅꯗꯤ ꯇꯧꯔꯝꯃꯒ ꯁꯨꯝꯕꯁꯦ ꯇꯤꯟ ꯀꯥꯡꯗꯨꯒꯤ ꯄꯥꯡꯈꯛꯅꯦꯕ ꯑꯗꯨꯝ ꯆꯪꯉꯛꯀꯅꯦꯕ ꯀꯣꯛꯇ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩ ꯍꯦꯛꯄ ꯂꯩꯒꯨꯝꯕ ꯍꯦꯛꯄ ꯂꯥꯛꯄꯁꯤꯡꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯍꯦꯛꯀꯅꯨ ꯑꯩ ꯐꯥꯛ ꯊꯥꯖꯤꯟꯒ ꯆꯠꯈꯤ ꯌꯥꯗ꯭ꯔꯥ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯏꯁꯦ ꯍꯩꯅꯧ ꯍꯦꯛꯄ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯅꯦꯕ ꯈꯪꯕ꯭ꯔꯥ
ꯀꯣꯛꯁꯤꯗ ꯂꯥꯛꯇꯣꯏꯁꯦ ꯍꯩꯅꯧ ꯍꯦꯛꯄ ꯂꯥꯛꯄꯁꯤꯗꯤ ꯆꯩ ꯄꯥꯏꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯂꯥꯛꯇꯣꯏꯅ ꯁꯨꯝꯕꯁꯦ ꯃꯨꯛꯅꯕ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯁꯨꯝꯕꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯑꯗꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯃꯨꯛꯅꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯀꯣꯛꯅꯤ ꯑꯩꯅ ꯂꯣꯏ ꯁꯦꯡꯗꯣꯛꯇꯣꯏꯅꯤ ꯑꯩꯒꯤ ꯒꯥꯔꯗꯦꯟꯅꯤ ꯑꯩꯗꯤ ꯒꯥꯔꯗꯦꯅꯔ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒꯤ ꯒꯥꯔꯗꯦꯟꯗꯣ ꯑꯃꯣꯠꯄ ꯑꯃꯐꯥꯎ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯁꯤꯗꯤ ꯑꯩꯅ ꯉꯝꯃꯤꯉꯩ ꯁꯦꯡꯗꯣꯛꯀꯅꯤ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯩ ꯃꯥꯏꯊꯤꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯀ꯭ꯋꯦꯠ ꯇꯧꯔꯦꯅ ꯍꯥꯏꯗꯣꯏꯅꯤ ꯑꯩ ꯉꯝꯃꯤꯉꯩ ꯁꯦꯡꯗꯣꯛꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯐꯠꯇꯕꯁꯤꯡꯗꯣ ꯍꯥꯏꯗꯤ ꯇꯤꯟ ꯀꯥꯡ ꯃꯆꯥ ꯃꯆꯥ ꯆꯪꯉꯛꯄ ꯑꯣꯏꯔꯁꯨ ꯂꯩ ꯍꯦꯛꯄ ꯂꯥꯛꯄ ꯑꯣꯏꯇꯥꯔꯁꯨ ꯍꯩꯅꯧ ꯍꯦꯛꯄ ꯂꯥꯛꯄ ꯑꯣꯏꯇꯥꯔꯁꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯁꯦꯡꯗꯣꯛꯑꯒꯦꯅ नुपा थोना नुपी थोना मुगा लेबिरो अदो लोइना सेंदोआदि केमता प्रॉब्लम लेरोद्रा हाइना खंजे आइगि वाखलोंदा अदुगा पेनथोकपा रेस्पेक्ट से सु यामना दरकार ओइब्रना खंजे आइने सुमाइना खितंग हाइजरिसे मैमना क्विक लर्नर ओइरदि बाप याम तुना ताबोय तारदि बाप ताबिरमगनि ने थाजै अदो ताद्रगदि आई ngakpigani आई मोटिवेशन स्पीकर नचदे अदो आइगि यूट्यूब दा हानबा फर्स्ट हाइदि सुमाइना वीडियो सेमा थागतपजे इंट्रोडक्शन अदुदा आइना सिमसु हापौगे कोना आइना खरा शेयर तौजनिंगमगिने अदो डिप्रेशन लेबा मथा साबा इसिनाउसिन लेरगदि केमता मथा साबा इसे आइगि कोक्तनेको कोक्ता खक्तने पेनथोकपा हाइबियो अदुगा होटनाबदि होटनागे याना खनबियो चाही अनि अहुम वारसु वाना होटनागे ना खल्लो मखा ताबा पुंसी नुंगाइनेना खनतादि आई सामकसु केम ओजदेको आई अदुगी फॉलोअर नि अदुमाइने फॉलो तोजिने आई ngasiदिना चाही अहुम वानेना फ वाजरसु अनि वाजरसु आई वाजरगे आई चाही मिनुमित 365 डेज निना आई नुमित लिसिंग अमा वाजरगे आई पुसी 65 70 bu nuaine high tarte ai nuai jage ma ai nuai jage aduga wakal nuai tab sing sinau sing kem khan bino ai su nuai taba misak amani adu ai su kem tawdre problem leitre hauji se exam hai dokba matam lai ano unu batam ning matam kai tamni kai tamni kai tam sige kai tok sige khan ba myam ler mani apam bam da tawbiyo aduga hotnage hard work sidi maru oi hotna wai pos yum da su harakani adu hotna hard work se hard work ka pe thokpa ani se hai tardi depression came the narrow ai wakhalon da ado share ga ai ngasi je lotion jarge ado ai subscribe tawbiramo ai 57000 subscribers sure ado ai ahan ba introduction ai YouTube ta thagat lening ngasi je share ga mayam lapner se das bidania ya ifare